पाउसेदे युम्फम उइबा मर उइबा पाउ खरा अपडेट तौजरे म्यांमारदगी लांजेलक्पसिंगना मणिपुरगी खुलसिंगदा युम कै सादुन होटल अमदि दुकान फंबा यावराबरा ngamkai ngakliba Assam Rifles amasung police ki thabak thoromsing khara komthoraklabra laibak asigi Manipur ga saitin lonariba Myanmar da military junta na pro democracy ki losing bi ong sanchu chi amade losing bi asigi kotbobo mamangi komja lising ani konmathogi February amada ku tausin khibadagi military na laibak asida chatarakpa mihat bi phone miot minai khangba kamda tuna mioi kya jumlo nari laibak singda lanjenarak tuna logi wangbada sangjapam lawtuna lerakpa yawre Manipur government की ओनदी ऑफिशियल ओवर रिपोर्ट म्यांमार दगी लांजेलकप मिवे अमदा स्टेट असिदा संगलप लेते आयरगसो म्यांमार गा साइजिन लोनरिबा मणिपुर की खुल कयादा म्यांमार मसा क्या खुंदा सिलक्तुना लेरब्रा हाइबगी सिंगनबा असि चाउना लेरे म्यांमार लेबाकता ममंग सहिदा मिलिटरी लेंगक लेखेबदगी चथरलिबा थौं केना म्यांमार की खुंजा कयादी मसागी मरमदम थदुक्तुना अनकपा साफागदबा मफम सिंगदा लांजेनरक लिबने मणिपुर की ओना सेक्शन थरौंग सिंग लखुतुना असम राइफल्स अमदे पुलिस न लांजेंदर पसिंग चंगजफम लहनदनब होनरी हायरगसु चंदेल टेक्नोफल उखरुल अमदि सोजानपुर डिस्ट्रिक्ट की खुलकयादा म्यांमार मसा क्या लांजेलक्तुना डिस्ट्रिक्ट सिंग असगे खुलकरा की निंगथौ खुलाक नटगना विलेज अथॉरिटी की एब लौतुना लैबा यावरे मरुगोइना लांजेंदरकलिबा असिंगी मरुंगदा अतमदना म्यांमार दा लेरंबा कोगी कंगलुक की मिहोइसिंग अहमदा लांजेंदरकपा असिदा यावरखिबगा लोइनना अतोपा बारमी सिंगजु जावरी हाइना पावगे लिखुनसिंगना फोंदोरकले म्यांमार की लमखैदा लेरिबा लेबाकतगी खुंगंग सिंगा इंडिया की ngамखै मनुंगता लेरिबा मणिपुर की खुल सिंगा की मरकता जुमलो खुल्लोनदुना ममांग तक्तगी पोतचै चाना थकनरबा पोलम सिंग लाइथोक लाइसिन जोंथोक जोंसिन तौनादुनासु लागलिबने मणिपुर की लमखैदा लेरिबा खुल अहमबदे म्यांमार दा लेरिबा अपिकबा खुल सिंगदा लेबा कैथेल सिंगदा मपान तांगदुना लागलिबने लेबागनि की ngамखैदा लेरिबा खुल सिंग खुल्लोनना लेरपना मरुम मपांग वरक्तुना अरै लेता ताथोक तसिन फावत तौनादुना लाखिबना मणिपुर की ngамखै लांसिलक्तुना लांजेलक्लिबा म्यांमार मसासिंग असि मरुहोइना चारौ मरुनबदगी मरिमता ओरपदा लालोलिक तोमिनबदगी खंगना चानरकपा अमदि मरुम मपांग ओइना तिनरकपदगी सुनि आयामबने मणिपुर की म्यांमार का ताइनरिबा डिस्ट्रिक्ट सिंग की खुल खराददि लांजेलक्पा म्यांमार मसासिंगना माखोइ हिंगनबगीदमक खुलसिंग अदुदा दुकान अमदि होटल हांगदोकपसु याहुरे मणिपुर अमसुंग इंडिया गवर्नमेंट एब पीदबदगी असम राइफल्स अमदि पुलिसना माखोइबु संगजफमदा चांगलकपदा अथिंगबा पीरि हारगसु मियोसिंग अदु अवा अना भयउनरक्लबसिंग ओइबना मखोइबो मियोबेकी मिनुंगसी यंगदुना मणिपुर की खुलसिंग असिदा संगजफम पीबनी हाबगी वफमसु लैरे म्यांमार दा इरांग हरकप मतमदा असम राइफल्स अमसुंग पुलिस चाउथ मणिपुर के लमखैदा म्यांमार मसा लांजेलकपसिंग मेयुक्ता यामना अकनबा सेक्शन थांग लौखलमलाबसु नारोंदा अदुमक संगसिनदुना लैबा यावनारकपने अदुगा ngамखैबो निंगथिसिदा ngak सेलंबकी धाबकसु हौजिकते खरा कोमथोरकपदुना तौरकपदगे म्यांमार की इमुंग कया अब मणिपुर की खुलसिंगदा युम कै फाव सागलक्तुना लैबा यावराब्रा हाबगी वांगसु लागले बनबजाबदी इंडो म्यांमार ngамखैदा लैरिबा मणिपुर की मफमसिंगदा सेमजिन साजिनबा आधार कार्ड सिंग पाइतुना मोरे फावदुना लाक्लगा इम्फाल लोमदा चननबा होनरपदगे लंबीदा लैबा चेक पोस्टिंगदा फाबदगी थौदोक लैख्रे लंबीदा लैबा चेक पोस्टिंगदा फाबगी थौदोक लैख्रे मणिपुर फाव संचिलक्तुना एरोप्लेन फाव तोंगलगा लेपाक असिगे अतोप मफम सिंग चटनब होनरबगी थौदोकसिंगसु लैख्रे मरम असना ओरकलिबा फिबम असिगी मतंगदा मणिपुर गवर्नमेंट कन्वर्सेशन थरंग लौखतुना मणिपुर की ngамखैदा संचिलक्तुना मैमकै फाव साबगा लोइनदा हिंगनरबगी पांबै ओइननबा होटल अमदि दुकान सिंग हांगदोरक्तुना लेरक्लबा म्यांमार मसा सिंग मसक खंगदोक्तुना लौखतफम थोकबा सेक्शन थरंग सिंग मतम चना लखल होद्रबदि म्यांमार का ताइनरिबा मणिपुर की डिस्ट्रिक्ट सिंग चिंगी एरियास न म्यांमार दकी लाको मियोसिंग पुमथन थलगद्रा हाइबगी मिपाइबा लैरे मखतरक्पा अतोप पाउदा दाइन अर्नेस इसागी राइटनी थबक संगबद सेल पिबिगनु गोविंदास इमुंगी लेखिद्रब अनसिंग तौरंबा थबक महूत ओइना दाइन अर्नेस थबक संगबा हाइबसी इसागी राइटने मरबदन स्कीम मसिगी मखादा थबक संगनबगी दमकता सेल पिजबगी मथौ तादे थबक संगदौरिबिसिंगनसु पिबिगनु आइना वर्क्स मिनिस्टर कोंथौजुम गोविंदास ना पांगदोखरे स्टेट की PWD पब्लिक वर्क्स डिपार्टमेंट दा ग्रेड 3 अमसुंग ग्रेड 4 की थबक तौरंबा लेखिद्रबसिंगे इमुंग मनुंगदा मतम कुइना दाइन हार्नेस स्कीम की मखादा अपॉइंटमेंट पीबा ngamdana लाखिबसिंगे मनुंगदा ngasi मिवै तारागा तारेता ऑफर फॉर्म सिंग मिनिस्टर ना खुजिनाग्रे ngasi nongten secretariat south block ta leiba minister की ऑफिस चेंबर की कॉन्फ्रेंस हॉल दा नौना डिपार्टमेंट असिदा दाइन हार्नेस की मखादा थबक तौरगा दा मिवै तारागा तारेता ऑफर फॉर्म सिंग खुजिनाकी थौरमदु दा कमिश्नर वर्क्स टी रंजे चीफ इंजीनियर वर्क्स के एस टेम बसु सरुयाके थौरमदु का मरी एनना वर्क्स मिनिस्टर कॉम्पिटास ना हाय
imungi tabak torumba halaman laikhidraba matungda department asida dayan harness da tabak changnanabagi damakta imungi mising na matam changna tana do waba yaba waruraba atuga selsu tingluri haiba tare hauji lariba se minister and bidan gi government gi wena su corruption haiba se yamna haksina lobag loina na motat ana bahonari bane department asik wena dayan harness da changnanabagi list kaya ama senior edigi matung ina semlaga lairi adubo DB gi order amagi matung ina lairiba post vacancy gi chada manga khaktamak dayan harness da happa yaba na tai kaya amzu hafangam dana lairi bane jaran lokol amukana lau uba yaroi dabagi phibam da lakle committee jaran lokol da directorate of environment and climate change amatil anai mioi kharaga manaraga hana leijiram ba kenel sing thingchalaga cho cho banga gi farm tausin badai lokol asi amukana lau pan ba yada bagi phibam amada leiragle and the protection committee of jaral to guru lokol na fangdoragle committee asi convener takilamba parijana khudik piduna thadorakpa charol man hai haugiba matam khara asida nong khara choki badagi lokol asida ising bakolakpadagi haujik mafam ayambada ising thumjinduna leirakle asigama phibam asi lau uba pantha yaudrungi mamangdagi khudakta kenen thingjiliba singna kenel asi hangdok piduna lau mi singi lau panba yana da bathabak pai khatpio jaral lokol asi apunba lau sangam chanipan rom leibani lafam sing asi sahi kya gi mamangdagi patalen oina leratuna lamdam asongi miyam gi hingna bagi lambi oituna lakpani adu bahau ki sahi taragani thoromgi mamangdagi directorate of environment and climate change amadi lanai miu khara ka manara hana leijaram ba jaral kenel thingjen tuna ngagi farm tawduna lagle kenel thingjen kiwa asna maram ojana lokol asigi sada homfudi ising ba koluk tuna lopan ba yadana lagle thingjiliba kenel asi angdogu aiduna kyara kana haikre adubaga si pa ba hangdok tuna leire directorate of environment and climate change da lakhong thingjen tuna ngagi farm tawriba asibo wetland semgalibane water body semgalibane aiduna miyam da fangdok le hauji ngagi farm tawriba asi directorate asina hobada dit lanai lapu singda lau ubada phangada ba phawgi saruk adugi sahi asigi oina ma chana ba senpham oina pigani haiduna haram laga lofom sing asi lausin kibane ngagi farm tawriba mafam asi tasengna lau uriba patalan singni asinga thabak asi directorate asina jawla ba senpham ama wetland gi mingda kai thokpa jana na bagi damak sinabra haibagi singna ba laire aina maral siragle zerula sin makhata na hai lakol asida kenel thingin kibadagi lau pan ba yada lairak laba laumi isin inaw singda directorate asina compensation pi bagi thabak su taude hai roga lau pan ba yadana nafi ahudan lairiba lofom sing adu dahuriba napi sing ki hoiba compose har sembagi thabak oina paikhatlo mating bangge haina fangdorakhe sahi ke lau uva yadana lakiva asina lau uraga masa masu thak charamba hingdana bagi imung pujaramba imung kade kokda khot abduna khangle laumi sina sahi amada yamna wana lau anirak ahumlak panaba honarabaso mai bak bangamdre sahi ke lau pan ba yarak trabal lofom singge laumi sina aroibada masagi lau adu jong thoknarakhe yonthokriba lofom sing adu lamdam asigi senjau faiba angamatho bureaucrat MLA minister sing leinari haujik leigai mioi laumi singi oramba lofom sing haujik di amba saruk mitop sing oigre kul leigai asida lau singu tawdunai ingna singna leijanam basakta masi kangkong charak le haire haukiba mamang sahi sing de lau pan ba yada bagi kudong chadaba adu dagi handake sahi asida na saruk yamle hena ising thamjala kadori lau pan ba jaroi dori matam khara ki matung de laumi sing de taraga da ba awa kudong thiba sing ase yang bidaka directorate of environment and climate change na mathau tava thabak sing paikhat piu natrabade maikaya som da pam da pathodok sing thorak pai aire manipur lengang so asigumba amasung mapal naiba thausilasi yengsin biu lau uvi yabalo from sing ngak sen biu prime minister Narendra Modi da lau mising double income ohen gani haibado ningsing biraga lau mising asigi awaba asi kongna na ba miyang chang biu hana so serol asina makhatare सरकार की जब जब पॉलिसी लेतबना नियम लाना थबक संगलकिबा असिस्टेंट इंजीनियर सिंगना की पोस्ट पाइदुना लेरे मणिपुर सरकार की पावर डिपार्टमेंट नदा थबक तौरिबा सिंगमरोइना मणिपुर पब्लिक सर्विस कमीशन MPS सिन लौबा मणिपुर कंबाइंड इंजीनियरिंग सर्विसेज रिटन एग्जामिनेशन की खुदांगदा असिस्टेंट इंजीनियर इलेक्ट्रिकल की ओइबा जब जब प्रमोशन पॉलिसी लेतबना नियम लाना अमदे असाबा अरानबा सर्टिफिकेट सिनदुना होकिबा इंग्लिशिंग अनि तरागमदगी डिसेंबर 18 माथोइदा मणिपुर सरकार की पावर डिपार्टमेंट की मखादा इलेक्ट्रिसिटी एक्ट लिसिंग अनि अहम की मखादा सेमखिबा MSPCL अमदि MSPDCL द असिस्टेंट इंजीनियर ओइना थबक चांगनखिबा इंजीनियर सिंगना डिपार्टमेंट असिगी की पोस्ट पाइथुना होखिबा इंग्लिशिंग अनि मापनदा की थबक चांगलखराबा इंजीनियर सिंगी मथक्ता लैबा यावनरे पावसिना फंगबा अखनबा पाव अमगी मतुंगिना मतम अमगी कांग्रेस सरकार स्टेट असिदा मैगे फिवम फगनबा होखिबा इंग्लिशिंग अमगा सापन मरफुदरा तरि इलेक्ट्रिसिटी डिपार्टमेंट ना इंजीनियर क्या थबक लौखी होखिबा इंग्लिशिंग अमगा सापन हुंपुत्रा द स्टैब्लिश तौखिबा इलेक्ट्रिसिटी डिपार्टमेंट EDM द थबक संगलखरबा इंजीनियर सिंग असि काथोकबा मगल लोइना नारक मोंगसोंग
Nongju nungsa leitana praja gi seba tawdun laklaba matong English ngani mapunda assistant engineer AE in charge hauke tungde engineering gi degree holder singa si matang kuina awaba khanglaba matong haukiba English ani taraga tarit khakta regular tage adoba power department da promotion kap gi matik chaba policy leitaba na sahi kon mangarom engineer oiduna laklaba myoi kya de masage kafam tawbu promotion kap ngamdana leire Nagalam romda sarkar gi oina power department da promotion kap gi chap chaba policy leitaba gi khudong chaba Lauraga haukibe Englishing ani taraga humdagi December kuntramathoi electricity department gi sarukama oina lingat kiba MSPCL amadi MSPDCL da asaba semjin sajinba office certificate sinaba chauna MPAC gi ava yautna assistant engineer electrical oina thabak hapsilam laba kyana department asiki ki boss kya pahenduna chahi kun mangarom thabak tawraklaba degree holder ki engineer kya ki mathakta thabak tawduna leire makha tarakwa atopa pau amada COVID na nabadagi faraba sahi anigi matungda COVID na nakiba miwi kya anova symptom lakpa thengnare Lancet study COVID na nabadagi fagraba sahi anigi matungda Lancet asibu nakiba miwi tangkai amati masada nauna symptom kaya uwa fangle ana Licensed Medical Journal gi study amana fangdorakle COVID na nabadagi faduna makoi gi physical amasung mental health da hanagi symptom adu jauna farabtuna makoi gi Hanagi thabak sing adu tawduna leiraba chahi ani ki matung de yamna khudong thiningai oiba symptom kaya lakpa thengnare COVID-19 anaraba miyu sing asi chahi ani ki matung da miyu amana leiriba health status adu dagi yam thana handaba thengnai maramaduna COVID narambadagi faraba sing adu nauna tongan ba laina kaya gi symptom kaya thengnari asigi maramda kupna nainaba change loina namakoi sing adu da thengnari ba khudong thiba sing adu handana na bhona pa mathau tai Mamang di UK gi study amana COVID na nabadagi hospitalized tawkraba mi mari ki manungda amakta muksahi amagi matungta mafung fana recover taw ngami hana fong dopa laikre COVID na narambadagi faraba sahi anigi matungda nauna thengnariba symptom sing adugi manungda matam chupada masa chok tharaga leiba muscle pain tawba masa chonba tumba jadaba amasung sor honba waba kaya thengnai University Leicester gi warol the invention na fong dokibada study asigi matungina COVID na naton hospitalized tawraba miyoy amana laisada si nawa fare haina hospitalized tawrambadagi disaster tawraklabasu mafung fana laisada si miyoy tu recover tawna bahona bada yamdrabada tha manga dagi sahi ama fawu sange adaba COVID na nabadagi faraba miyoy khutemak hanagi haksangi fibam aduda lakpa haibadudi yamna tangna thoge makoi pasada kudong chadaba kya may unai COVID na nabadagi faraba miyoy kharadi matam changna sor honbada wabagi problem mayuk nabagi matakta Heart ki waiba problem kya amaso mayok nai kidney da nava yauna stroke tawbagi chance yamna wange harba thong singa si COVID narambadagi faraba angang amasung ahan singi marakta thengnai COVID-19 ki vaccine kapuk daba miyoy singna maraibak thibadagi COVID na naraba matung da fagalakpa tarabaso harba symptom singa si ayamba thengnai COVID na naduna faraba matung miyoy amana masada kari karamba laina layong sing naribagi haina test tawnade Masina makoida laisat asi naduna fakraba matungda health program da mari laina na tongan ba symptom kaya ama thengnai thong singa sina healthcare provider sing na so post covid condition sing adu khangna ba hona ba da khudong cha da ba kaya thengnai China gi fighter jet sing na Japan gi manak nang na sorti kya pang thokre China gi launi aircraft carrier da gi paikhalakpa helicopter amade fighter jet sing na Japan gi manak nakpa mafam da sorti kya pang thokre an official report amagi batukina phangdokle Hauki vasayul amagi matam masida China gi Lionic aircraft carrier dagi fighter jet amadi helicopter sing adu pai khalak Okinawa gi manak nakpa mafam da sorti adu pang thoki bane chatharli ba thong asi maru ina China gi navy gi tawang ambagi sakti adu athapa mafam da pang thokpa kambi abadu utopani haire Okinawa prefecture gi khanong suk thangbada kilometer 150 amade Isiga ki island gi kha thangbarom da kilometer 100 lapa mafam da activity adu satharaki bani aina Japan ge defense minister Nobio Kishina fangdogle handak the Chinese military na sathaki activities sing adu makoi gi aircraft carrier asi sakti fagale abdot pane loina ni hena athafa ising gi lamdam amadi air space gi sarukta operation tawbingambi abdu takpani ana Nobio Kishi warol da ge Japan ki nansai island amadi Taiwan ki manak naknaba samudra amadi air space gi sarukta activities sing adu sathaki bane aigona China gi meke gi sathaki activities sing adu haksin lobaga loina na yengsile namajin mit fawbada mit taruk ni rom chupna China gi fighter jet sing adu na lining aircraft carrier dagi paikat pa amadi landing tawbagi thong sing adu chathaki fighter jet sing adu na
formation amada paikhalakpagi saktam chotke lan hawkibadagi Ukraine da miyoi million 4.8 rom thabak tatkre ILO Russia amasung Ukraine gi marakta lan soknaba hawkibadagi Ukraine gi miyoi million 4.8 rom thabak tatkre habase International Labour Organization ILO na phongba anuba brief tawkre Impact of the Ukraine crisis on the world of work initial assessment cover brief adun hai nagalani ki lana si hena kansilaklabadi manga dori pathabak masing asi million tarit phaw yorakani adumanamak lana du kudak tele padarabadi recovery thunat yabagi othokpa lei madura miyo million 3.4 po amugana thabak phangan gane ILO gi brief adugi matungina lan aduna Ukraine gi economy da sathina sogalle February kun mari da military conflict hokibadagi refugee million 5.23 hena job thangnari balebak sin da chenkre refugee sing adu ambana nubi angang sing amsung sahi humpogi mathak oiba miyo singe refugee sing gi masing apon ba mising gi manung da miyo million 2.75 rom thabak suba ngambagi sahi da leiri ba singe study adu na makhatan hairi madudi Ukraine gi crisis adu na jom thangnari balebak sing maru oina Hungary Moldova Poland Romania amsung Slovakia gi labor da su akai ba thogalakwa yai military conflict adu leptan tarabadi Ukrainian refugees sing matam sangtarma pandal henduna staging asigi labor market amasung social protection system sing tama khatana pressure vidona thabak phangtabu ki problem hengalalagani Russia da saitheng nang haliba seltum amasung employment gi problem sing da Central Asia marwena Russian Federation gi sel thada duna chalai nariba lebak sing abidi Kazakhstan Kyrgyzstan Tajikistan amasung Uzbekistan da so sogalagani aina ILO gi brief aduna phangdoke Awang nongpo Ukraine town the Russia gi attack the miyoi sikre taragom doi chokre Ukraine gi awang thangba ser megi region the Russia gi attack amada ngarang miyoi sikre amasung atop taragom doi chokre ne emergency service na pawgi agency AFP da phongdokre Novgorod Seversky da sathar ki attack amada ekhoi gi miyoi sikre amasung atop taragom doi chokre ana wangang loi amad haige Attack zataki badu Russia ngam khoi dagi khada kilometer difoga mangarom lapada laiba kasi kha nongpok thangba kasin da laiba town amadani Telegram da thadurakpa warul amada Sermegiv governor Vyacheslav Zausnai ki asibasing asokpa sing laire aduba mafam adura rescue sing amasong medic sing thabak suri abisi dagi hiana chapchap masing piba ngamde Edegadu nabidang da satharaki bane amasung school ma jaw number oiba infrastructure amada panki aina town aduda thina soklava building sing photograph sing thagalatuna mangna hage Adai administrative building sing amasok lanai yum sing joy attack adu soki aina mang nai ke masigi mamang de Ukraine gi army na phongdor khibata Russia na Sermegiv region da artillery selling chathaki haige na lan asigi mamang da hariba mafam asida miyoi ising tara mangarom leirami Ukraine da Russia na landaba adu gi horakpada kanna target tawaki ba Sermegiv region asi andak seul khara asida thoina attack tawrakhidrabani Finland na laklibo nomaisin nobita neto da jawna da warep lawgre Russia dagi kilometer makai amarom changsilaga leiba Paitom Night Village amukana Ukraine da laksin bangam kre ana kip tagi thatorok pa chero lamana phongdorakle Kiev gi city mahor na phongdorak pada hogi ba sehunda Russia na kha thang ba mari phon gi thang pham da bom tha da tu nam yam bu aso open nangan ki ba adu misam sing adu gi lebak thi ba thodok amane city adu hojik di medieval beto gi mong da orakle haire sarga sida Ukraine amasung Russia lebak ani gi marak da songnari ba lan pham asina maram oidona awang thangba Europe ki lebak sing da security amasung Stability ki matang da Finland gi foreign ministry na thatorakpa warol amada lana sina maram oidana Europe ki lebak sing da chauna akai bo halagle masiga mari leina Finland gi president prime minister na lebaga se thinthaba tawdana ne togi member ma oina da air flight tawkiba du chapchana ne dogi member oina da bawre plaukhre aire Tharwang asi Russia na Ukraine gi matakta landarak liba asida ne togi membership oidana Ukraine gi mateng pangna da pandam da lauki bo warep ne haike Finland har balebak asi Russia gi ngamkhai ga kilometer lising abaga chhum changna jumlo nari balebak ne Russia gi yengduna hojik phawba Finland NATO gi member am oina yawtana lakhibani aduba Finland gi parliament amadi senate political members sing jawna lakliva namaising numitta gi Finland NATO gi member am oiragani ahna lak thoklakibani haire maragasi da Finland na NATO da yawbada Russia na laman khungani ki hankre Finland na NATO da jarukwa thoklabadi Russia na laman khungani ki hankre an official report amagi matungina phangtokle Russia gi foreign ministry gi maike gi PK statement amada hairibadi Finland na karigumba NATO gi membership orakpa thoglabadi laibak masal gi marakta leinariba marida sathina akai ba thokane loina awang thangba Europe da security amadi tangdu leitaba film da akai pa lakani haire masigi mamang da Finland gi president amadi prime minister da laibak asibo thindaba tawdana NATO gi membership apply tawna da production kre Russian Ukraine da landa sin krava matung tarakpa da NATO membership jauna da hona da Finland bo laibak do gi miamna support tawri bane
Rusia amadi Finland leibak ani Asia kilomita lising amaga chahum ngamkai paring lonai. Finland ki parliament amadi atopa political figure singa kupna khanaraba batung tarakpada warip adu lawrakibane. Sweden ki wanasu nomai sunubita NATO da jawno da bagi pira batu lakthok lagani haribane. NATO ki secretary general Jens Stoltenberg na haikibada Sweden amadi Finland bo NATO ki membership hoina na bagi process adu athoba matam da pai kalagani. Rusia na di Finland ki thawng adu leibak adu ki foreign policy da aktin ahong balak pani lawi hairi. Aribida content sing asigi marubi pau khara asiba pau damjariba. Manipur local news YouTube channel asidagi henbiriba punama pathagasari. Channel asina dom ta kanarabadi subscribe to be subscribe to be romaloinana like and share to busu kawi ganu pramakpo amakhana thagasari.